अहानबा मणिपुर इंडस्ट्रियल एक्सपो की हुमनी चंबा नुमिता मियोय निफुदा तोंगान तोंगानबा पोथोकसिंग पुथोकपगी दमक सेल की मनासिंग यंथोखरे लमफेल की एनआईटी दा थबक सुरंबा मसागी सक्ताक चे याउदबा सिनमी चामगा कुमाथोय जेसीआईएलपीएस ना लमफेल पुलिस दा सिनखरे अमदी अवांग नोंपोक लमदमदा पुंग कुनमरी की मनुंगदा अकनबा मोंगदा नोंग चुरबा याय हैना वर्ल्ड मेटेरोलॉजिकल डिपार्टमेंट ना वार्निंग तौरी खुरमजरी मियंग ताबिरे सिमुताराम उक्चरी हौजिंग मपुंगबा पाउसिंग मणिपुर सरकार के कॉमर्स एंड इंडस्ट्री डिपार्टमेंट सिंधुना उरिपोक लंबोई खोनाखोंग चथरीबा अहानबा मणिपुर इंडस्ट्रियल एक्सपो की ngasi humni chanba numita handicrafts day haina thorom pangthokre thorom asida commerce and industry minister Govindas Kontauzam forest and environment के additional chief secretary Sambhu Singha principal chief conservator of forest PN Prasad Ministry of Textiles के Development Commissioner for Handicraft K Gopal, Commerce and Industry Department के Commissioner V K Devangan Amadi, ISBSG Government of India के Director Professor Dinvandu Sau Susarya के ngasi Handicraft Day gamari lenana tongan ba craft की ओइबा पोथोक सिंगे लमदा Inspiration Award, Merit Award Amadi State Award यंथोके Inspiration Award ता मियोय कुंदा सेल की मना लुपा लिसिंग तरा यावना सर्टिफिकेट पीखे Merit Award ता मियोय तरा दा लुपा लिसिंग कुन यावना सर्टिफिकेट पीखी अमदी State Award ता मियोय तरा दा लुपा लिसिंग यांखै की सेल की मना यावना सर्टिफिकेट पीदुना मखोयबु इकाय खुमनबा उतखे Commerce and Industry Minister Govindas Kontauzamna Industry matik chana leitaba Manipur dadi handicraft amadi handloom na industry oiduna lamdam asigi semilonda chawna mateng pangli handicraft amadi handloom singi oiba mega heritage cluster median handicraft cluster amadi mini handicraft cluster haina khaidoktuna sel gi mateng pinanaba sem saba loire central government na international yoga gi thorom pangthokna naba Manipur da saba kauna gi fak lising tara pinanaba hairakpa leire हारिबा फक्सिंग असी पीननबा होनबदा अरुबो वाफम अमा ओइरे मणिपुरदा फक सारबसु मपानदा थादोपा ngambagi changda sadabana diman asi pibada awaba mayoknabani masi lamdam asida leiriba artisan singna kathopa amaga loinana thabak tawba natrabadi oithok loi phongdokhi aduga sigi kauna gi product si asuki matik demand lai hai tasena pio haira di bangam manipur handloom and handicraft development corporation amale je कोई न तुम लोग कॉर्पोरेशन ही कुछ ही होगा तो सकता होगा कॉर्पोरेशन से तो उसी भारत सरकार ना मिनिस्ट्री ऑफ टेक्सटाइल ना 10,000 इंटरनेशनल योगा की दमकता भक्त भी लोग है हाय रहे हैं अगर कोई की रहे हैं 10,000 लिस्टिंग तरह भक्त से तरह मायने भी लोग असीदरे ना है कि नहीं बस ngasi ki phak ama saraga akoi potha ga di phak lising tara di bharat sarkar na khoi di lebi ga is lai akoi na pi bang mado man de masidane na nising ga base to ina ina ha ba energy plus time equals to wealth ama saraga potha ga ba sabalo ga ama mo be चथरीबा अहानबा मणिपुर इंडस्ट्रियल एक्सपो असिदा मणिपुर के हैंडलूम हैंडीक्राफ्ट अमदी तोंगान बहिरमदा पुथोपा पोलम कया स्टोल सिंगदा उत्पदा नतना मपालम की थाईलैंड बांग्लादेश न चिंगबगी स्टोल सिंग सु हांगदुना मियांगी पुकनिंग चिंगसिली मणिपुर की नोंगचिंग की फिबमना एक्सपो पांगथोलिबा कॉम्प्लेक्स मसक्थियलबसु सिनलांगलिबा डिपार्टमेंट की माइकैदगी ngamjabi thak ta honaduna lakliba miyambu khudong chadaba mayoknadana kanna honari आयन कायना चंगलपा सिनमी सिंह थबक सुहन लंबगी दमक NIT लमफेलगी सेमगत सागतपगी थबक तौरिबा कंपनी अहुम JCILPS ना थिंजिनख्रे मसागी सक्ताक चे याउदबा सिनमी चामगा कुमाथोय लमफेल पुलिस सिनख्रे जॉइंट कमिटी ना मपानदगी आयन कायना चंगललिबा सिनमी सिंह चेक तौबगी थबक चंगसिलगलिबगी मनुंग चन्ना ngasi लुबसिगी असिस्टेंट कन्वेनर ऑर्गेनाइजेशन Hayabus Rahman Yumkhaibamna Luchingduna Women Wing Amadi Students Wing is Thomi Singaloina Lamfelgi NIT Complex that Tabak Shuriba Sing check Toki. Mafamadu that Leramba and kind of Changapa Sinmissing Kuding Interstate Migrant Worker Eki Makada Labor Department Piba Che Amata Pairam Kide. Hayabudina and kind of Changapa Sinmi Season Nariba RK Fortune VMCAS Construction Amasung NIT EE Wing Matamkatana Thingzile Haiki.
Hujiksi mafam marang kangdana nongmagi ising ichawgumna hengalaiba mapalamdai changsilaiba mitop singase matau karamna thingadage haidana changsilaiba pochida aikoi miyam punna cooperation pibi mathau tai lairiba condition sida aikoi organized lairiba amadi unorganized lairiba labor singase aikoi JCLP gi lising makhada miyam punna changsin minaraga thijin minaba tangai fadi haibasi JCLP gi site gi thamjari भारत के अवांग नपोक लमदम अमदी बांग्लादेश दा पुंग कुनमरी की मनुंगदा नोंगलै नुंसित यावना अकनबा नोंग चुरबा याय हैना वर्ल्ड मेटेओरोलॉजिकल डिपार्टमेंट मेटेओरोलॉजिकल वॉच डॉग ना वार्निंग तौरी अवांग नपोक लमदम की मिजोरम मणिपुर नागालैंड अमदी त्रिपुरा दा अकनबा नोंग चुरबा याय हैरी The Northeast Today दा रिपोर्ट तौरपगी मतुंग इना वर्ल्ड मेटेओरोलॉजिकल डिपार्टमेंट के चीफ मेटेओरोलॉजिस्ट ना फोंदोखिबगी मतुंग इना Satellite uba picture da Indian Ocean dagi nong puba akan ba nonglay nungsit Bangladesh yauna awang nongpok lamdam da humzilaka dawri akan ba nonglay nungsit asi pungda mile chamaga humfugi maya da silabayay nonglay nungsit asina kahena chawdaba kar upambi amadi ningthina semjindaba yung kay kaya humdokpa phawba ngamgani miyamna mangjongna na jasin tharang lokhatnabasu news agency asina piriba report asida palli Nakalamaromda ICAR complex lamfel patagi phangba pau amagi matong ina Manipur gi awang thangba saruk singda hariba akanba nong asi churaba yai haina forecast tawri forecast ki matong ina akanba nong lainung sit yauna pung amada kilometer ani dagi ahum fawbada chugani hari maruina Imphal yauna Manipur gi awang thangba saruk Senapati Ukhrulna chingba mafam singda nong churaba yai hari District Administration Churachampurna su akanba nong amasung nong lainung sit asigi yenglaga miyamna safagadaba mafamda lainanaba khangankre District Disaster Management Team gi member singnasu natural disaster thorokpa matamda changshinana bagi sem sana ba khangankre hiramasiga mari lainana Assistant Commissioner TK Sintena Cherol ama thokre My Culture, My Identity haiba team da hanbo oina Thado Cultural Festival Assembly gi Speaker TS Location na Sadai Hills gi ngamun khulda hodokre mapan lebata gi yauna Thado Community lisingkayana festival asida saruk yari hodopagi tharamda IFCD Minister Ngamthang Hauke Festival Committee gi Chairman su oiriba MLA Nemsa Kipgen MLA Yamthong Hauke ADC Sadai Hills gi Chairman Haukholan Hangsing Vice Chairman Thangja Kam Misau su saruk yari tharamadu da wangang duna Speaker TS Location na lamdam asigi tonga ba nat amasung saktam ngak tuna lakli ekoine isagi nat amasung saktam ngak pangamdrabadi kanana su ekoigi damak ngak piroi Manipur da leriba furup khudimang na amata oina punna hingminarabadi atopa singna ekoi bunam thabangam loi festival asina thado furup singi marakta nushi chanaba purapaga loina na nat amasung saktam ngak pangamgani haike MLA Nemsa Kipgena Festival asi amato oibagi nushinaba thajanaba amasung tangdu leitanana bagi damak pangthokpani haike Organizing Secretary Mangboy Kipgena Festival asi rajniti gi oiba wafam da pangthokpanate thado furup sing punshinana bapandam da pangthokpani haike Festival asi gi sarugama oina nat gi oiba jagoi ise kyasu utke ngasi lebak sinba thungna Bharatiya Janata Party BJP gi kuntratare dakshuba mapo kumon thorom pangthokre Manipur da su BJP Manipur Pradesh na sinduna mafam kayada thoromasi pangthokna ke mapung oba thorom nityapa chuthekta leiba office da BJP Manipur in charge Prahlad Patel State President Tes Chawa MLA Kes Joy Kisan MLA Tes Biswajit amadi party gi atai luchingba singyaw na pangthoke party asibu haudok lamba luchingba singda leisu katuna ikai khumna ba utke Prahlad Patel na English Chamapan Marfudrada Safong Lakiba BJP ngasi chahi kuntraga taruk mapung farapaga loina na India gi yaifanaba thabak kaya tawkre miyam na party asibu pamnaba nomonomogi hengalali he nama pangal kananaba miyam punna honaminasi haike और जैसे ही वो आपातकाल समाप्त हुआ जो कि हम राष्ट्रवादी थे नेशनलिस्ट थे हमारी आइडियोलॉजी में था कि हम लोकतंत्र के प्रति आस्था व्यक्त करते हैं और अटल जी ने उस समय स्लोगन दिया था व्यक्ति से बड़ा दल और दल से बड़ा देश State President Tes Chawna party asida ngasidi myoi crore 13 hena ming challe lairba ko nanaba BJP government na akan miyeng thamli party asi hena mapangal kalhananaba honaminasi phungdoki Bharatiya Janata Party si jai kuncha tu suraba mapung phar in lauraba mapangan kanlaba pitor
पृथ्वी की लेपाक पुनः हमने किया रहा है हम बोले सही कुंठा कुशिला 11 करोड़ मिंग चले पृथ्वी की लेपाक पुनः मत पार्टी है मत ना मेंबरशिप को बड़ा करोड़ करा मत हो यार ते इवन चाइना का होगा चाइना की एम्प्लॉई पुनः मुझे मिंग चंगल उन्हें चलना होगा योगु हमरे पृथ्वी में फाइनली मेंबरशिप यान लेगा अकन बा पार्टी बोले BJP Uripok Mandol na susinduna Uripok Sorbon Tingel Community Hall da party asigi foundation de thorom pangtoke thoromadu da ex MLA Mainam Vorot IMC ward number 6 ke councillor PS Prameshwari Uripok BJP Mandol gi president Punachandrana thorom adu da saruk yake Mainam Vorot na Manipur da BJP haurakhi bagi matang da palladuna party asi chahi ingmisma chamapan marifuda semkhibani Manipur da su chahi adumaki April thada bioi manga na punduna semkhiba party amani party asi mapungoina bharapu kanana bagi wakhalonda political party ama oina semkhibani haina phungdoki member adi manungda leader obiba waiga rubani sharmaji matangda naigraba mal municipal council ki matangda board harmi mal municipal board ki BJP Thawal Mandol nasu party asigi foundation de Thawal Achauba Leitan Them Mandop tapang thoke thoromaduda state president TS Chauba Thawal Mandol gi president Aribam Chandramani Sharma general secretary Nomai Them Oken Leisang Them Gram Panchayat ki pradhan Y Indira amadi atai member kaya su saruk yaduna thoromasi pangthoke BJP Patsoi Mandol nasu thoromasi terada leba H Satyabhama gi yumda pangthoke thoromaduda BJP Mahila Morcha gi president S Mema vice president S Satyabhama BJP Manipur state pramukh TS Manibabu su saruk yake BJP Herok Mandol na sinduna thoromasi Mandol office ta pangthoke thoromaduda Herok Mandol gi luchungba sing Herok Naga Panchayat ke BJP gi councillor sing su saruk yake BJP ya school mandol na ngasi Brahmapur aribam lekai da leiba aribam mandopta kuntra tarerak shuba BJP gi mapok lumit thoram pangthoke tharomadu modern college Imphal ge hana principal aramba adhikari mayum Haridas Sharma IMC gi ward number 38 gi hoje cooperator oriba Y Ratikanta vision document ki chairman RK Ranjan amadi BJP Manipur Pradesh ke general secretary Lai Mayum Basanta Sharma na saru yaduna hodoke ngasi tharomadu saru yakiba RK Ranjan na Center da BJP na luchingba NDA government asina Manipur yauna awang nongpok lamdam singda chakot tharangi dama akhanaba miyeng thamba haurakli haina thamke sana khonabada mating leiba Bharat jati gi oiba amadi international gi thakda Bharat ki mingchat porapung amba adugu naharol kaya lei haibase Bharatiya Janata Party na khangbadagi nation gi oiba jati gi thakda sports university ma madu ahanba magi budget sida 100 crores hapaga pi adugu laibak thibadi Manipur di hujik Congress na session tawba adugumba leibak ama oibanina aikoi gi NDA government na pirakpa adugumba chahi amagi manung numit chamani gi manung da tawgadaba adugumba thabak ado fail oidona ba honabadagi tonganba mafam chada mafam da selection tawgi ngasi phawda sports university ado hujik phawda foundation tawgu ngamde Hairok Kendra Development Committee na su ngasi BJP ki mapok kumon thorom Hairok talaiba ningthauzam detain gi yumda pangthoke thorom aduda BJP ki wangangloi M Hemanta Sikhong Sekmai gi councillor oramba thangjam bidu Hairok Mandol gi state councillor Nomai Them detain su saruk yake Yaripok Bisnu Nahada laiba oinam Haridas ki yumda su BJP ki foundation de gi thorom pangthoke thorom aduda Kendra sigi ahal oraba myoy kya su saruk yake BJP Khangabok Mandol na su foundation de thorom state vice president Tokchom Jadumani gi yumda pangthoke tharomadu mandol gi president in charge N Chonjon vice president Morcha in charge Rameshwar vice president Kisan Seva S Raja Meitei minority Morcha in charge vice president Hefazuddin Susaruk yake Yaripok Bisnu Nahada leba Thangal Luang gi yumda su pangthoke tharomadu Dr Nimai Chan Luang Wangkhem BJP mandol gi president Sunil Kumar Susaruk yake Thoromasi Yaripok Yambem da laiba Nimai Chan Luang gi yumda su pangthoke Andro Mandol gi president Kes Subol Andro Naga Panchayat ke councillor sing su saruk yake Singjamai Mandol na susinduna Singjamai Mayang lekai Samurai Lapam Mandopta thorom pangthoke thoromadu state president TS Chaupa su saruk yake Singjamai oinam thingel da su thoromasi pangthoke
BJP की फाउंडेशन डे ngasi hana MLA oiramba en mangina luchingduna kumbi gi ibudau sandong maitei sanglenda pangthoke tharomaduda kumbi mandol gi president N Basanta Kumar su saruk yake tharom gi sarugama oina mioi lising ani chamri gi primary member oina nabagi mensilaba form su submit tauke Tauramasi BJP Khetrigao gi member Nahapom Indrajit ki Thambal Khong Sabal lekai daleba yumda su pangthoke tharomaduda party gi national executive member Om Prakash Sekawat MLA Joy Kisan yauna party gi mioi kya nasaru yake Nahapom Indrajit party sina chahi kuntraga taru hena miyam gi seba tauduna chakho tharong gi thabo kya paikhale haike MLA Joy Kisan na miyam gi seba tauba party amadi sel matpa party ani asigi manungda karambana miyam na hena pambagi habadu lepigadabani Manipur da hauze Congress Party kaiba horokle BJP party nadi Bharat ki praja singi damakta chakho tharangi thabakaya leptana paikali haina phungdokhi Congressman singna Congress ki party do dum kaidana bohna biu BJP da passion biganu BJP na kana agumbo party mudda thugaina bad ai koi na punung sang de Congress ki internal affair su apne na khud thinjan su laite Congress khana daga koi de karimbo interesan laite Congress tongan ba party ne na koi wakal onda tum lai jau BJP apne ki party safa na bohna jagani प्रजामयम न कनान गवर्नमेंट पारे के इधर प्रजामयम ने डिसाइड तौसन करम बता है ना फरी के मियां में खबर तो वो पार्टी ने कनानो मियां को डिक्टेटर और ने चला रहा नंदल रगा थमगा मियां को पैसा फोन लो तो वो पार्टी जे कनानो जो प्रजामयम मधु वरे लोजेसन लागदर बे इंफाल म्युनिसिपैलिटी इलेक्शन अमसुंग मथंग के लागदर विधानसभा इलेक्शन सिदा मणिपुर प्रजामयम वरे पोशन Tauramasi BJP Pasoi Mandol na susinduna Kwakaitel Thaunawjam lekai da leba BJP Manipur Pradesh Pasoi gi State Councilor CH Bizoi gi yumda pangthoke Tharamadu da BJYM gi Nagaland in charge Zidananda yauna mioi kyana saruk yake Pasoi Kendra da BJP Purakpada achoba thodang lokhiba lai mayum Raghumani amadi lekidraba Samurai Lapam Madumongol gi imung manung da khudol popiduna ikai kumnaba utke Pasoi Kendra da Cabinet Minister Fauba Oiriba Kendra asigi mihuna miyam gi kari thabak tawkhrabagi haina CS Bijoyna haike Manipur government na phammunabagi damakta Delhi da satana Manipur government gi Manipur gi praja gi paisa manghandana Manipur si da nung khanaba yaba poto Manipur da loisan mangamdadana Delhi da sala loisan basi masi aikoi pamjade aikoi na ngasi Pasoi Kendra da haijaningi Manipur pumada haijaningi Pasoi Kendra da ngasi BJP gi masi awon mam porakpa asi miyam punamuna support tobidana notice saukhatana India saukhatpa yaru haibasi aikoi punamuna notice da leiriba punamuna masi aikoina yamna haraujaba yamna penjaba amani masi Manipur gi praja miyam gi mo chinjaraga ain ngasi media gi thongda message bijari Kai Samthong Kendra gi oina su M Joy Kisan gi yumda Thauromasi pangthoki tongan ba mioi kyana saru yake Kaga taruk suba Kai Samthong andem lekai gi su ai gi lekai makda su nasidi turkha taruk suba Foundation Day se ai isana su pangthok sari aduga Kai Samthong Kendra dal ebilba Kai Samthong gi parcha myam su masibu pangthok corporation pina boyna mayam BJP Wabagai Mandol na susinduna Irong Chesaba Mayalikai da BJP gi chahi kuntra taruk shuba tharom pangthoke tharomadu da BJP State Minority Morcha gi Vice President MD Habibur Rahman na India da Congress na matam sangna lengak tuna sakti paiduna kanglup naiba thausa kaya chathaduna Hindu amadi Muslim ani gi marakta khaibung tahanduna lagli adubu matamadu hauziti haukre haike makhoina propaganda tauraga ngasi phawba thambani Haribasida ngasidi Muslim section Muslim prajana haukiba general election da Muslim na support tawduna BJP mafam khuding makta kar khare BJP Khetrigao Mandol na Thauromasi Khetri Bengunda leba BJP Manipur Pradesh ki State Level Minority Affairs ki convener AR Khan gi yumda pangthoke AR Khana Congress na BJP bu Kangrup Naiba Party ni haina lauriba si matam loire Manipur da su party asina soidana sakti pairagani haike
सेकुलरिज्म चटप कांदा करिंग धर्म अमा कनांग खरना कनांग मियोय अमना नत्रगा कांगबु अमना धर्म अमा चचब कांदा माना चचरिब धर्म अदु चचब कांदा अतोप धर्म चचब कांगबु द अकाइब पीदब सिनी बीजेपी की फाउंडेशन देगा मरी लेना BJYM की सेक्रेटरी M रारेश ना दिलालैंड के चिल्ड्रन होम दा अंगांग सिंगी चान थंगना बपोलम सिंग मतेंग पीख्रे निमिरसिग मरी लेना BJP हंगांग मंडल ना सिंधुना मंडल असिगी ऑफिस अमदी मोंगजम कम्युनिटी हॉल दा लेमना लायंग बगी के ममा पांगतोख्रे थरमदुदा हानगी DGP Y Joy Kumar स्टेट एग्जीक्यूटिव मेंबर Y मंगी इम्फाल ईस्ट डिस्ट्रिक्ट की BJP की प्रेसिडेंट M अब्दुल्ला याउना पार्टी असिगी मरुएबा मियोय क्याना सरुक याखी पावी मैराथन अतेम ब्रेक अमता Wanted some electronics mechanics for repairing ISTV set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Admission open Bhakti Coaching Institute Bosem Amadi CBSE की class 9 amadi 10 की foundation course ni English Math Science Social Science हाइरिबा subject सिंग सिदा experience लेरिबा ओजा सिंग असेम नबा तोंग्रम गुलाम चार लाइसम नंदो सुशील शर्मा न सिंबा ओजा सिंग न ताकपी तंबिगदौरी लागलिबे अप्रैल की तारीख 13 दगी सेशन हौजरगनी मतम अयुक पुंग 5 दगी 3 मखाई फावबा अफबा महिरोय पुथोकबदा इखोय बिसु सरुग याहनबियु Bhakti Coaching Institute लेंथ अवांगवे स्कूल पुराई थांगजम लेकाय मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खोइबा अरिबा दाकफम फहनबा ngami tattoo mole freckle न चिंगबसु लौथोकपा याय हक्चांग की अहेनबा फेट पामदबा बॉडी की हेयर लौथोकपा याय ngasimak unabiyu Dr. Madhubala Laser Beauty Clinic MG Avenue Imphal. Unique Education admission open 3 months SA1 foundation course for CBSE class 9 and 10, 5 months foundation course for CBSE class 11 and 12 science, vacation course for Navodaya, Sainik and outsiders CBSE school students, 3 months advanced course for CBSE class 11 science, girls hostel at the same block. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu. ब्रेक मतुंग दा तराम नोचरी मणिपुर की कांग्रेस की इमुंग दा खनरगा लेकाइदा वाकत पना कानारोय हाइना स्टेट प्रेसिडेंट चेस चावना फोंदोखरे नित्यापा चुथेक्ता पांगथोपा पावगो मिफम अमदा महाना मखा तारादुना कांग्रेस मनुंग दा तोखाई तोखाई तानरगा मिंगोंदा ताइनबना कानारोय हंदक पांगथोगदरिबा IMC मिखल दा सेगमेंट कुंतरेट मक्ता BJP ना चावना माइ पाकनबा थौरांग तौरे लाकदरिबा जनरल इलेक्शन दसु कांग्रेस पु चपचाना माइथिनबा होनरगनी हाइखे उथोक पीनबा लेरबदी सिंजू फेस्टिवल मालेमगी टूरिस्ट सिंग चिंगशिनबा ngamgadaba फेस्टिवल अमा ओइगनी हाइना सेंट्रल बोर्ड ऑफ फिल्म सर्टिफिकेट CBFC न्यू दिल्ली के एडवाइजरी पैनल बोर्ड मेंबर लिंडा न्यूमाइन फोंदोखरे वाफम असि पीस एंड यूनिटी हैव टीम दा सिंजू योखपा लूप सियोलना सिंधुना थासी की तांग तरुतगी हौना चथरलिबा सिंजू फेस्टिवल की ngasi marini chanba numita ISTV news का उन्नखिबा अमदा लिंडा न्यूमाइना फोंदोरखिबनी पुन्ना स्टोल मरिपुदरा रोमना सरुक यादुना लमदमसिगी तोंगान तोंगानबा पोथोक अमा ओइरिबा सिंजूगी मथेल सिंग निंथिना फंगलिबा फेस्टिवल असिदा तोंगान तोंगानबा फूड आइटम सिंगसु सरुक यारी लिंडा न्यूमाइना मखाताना मणिपुर की सिंजू हारिबा चिंजाक मथेल असि मालेम की मफम अतैगा मानदबा मोंगदा तोंगानबा महाउ लेजै चिंजाक मथेल असि हाउबदा नतना न्यूट्रिशनल वैल्यू दसु वांगना लै फेस्टिवल असि मपालम की मियोइदा खंगनबा ngamlabadi lamdam asida masing yamlaba tourist sing laknabagi machak oigani maruoina nongchuklong की मियोइ सिंगना फेस्टिवल असि की महाउ तंगख्रबदी अमुक हन्ना lakningba amadi chahi khudingi lakningbagi
machak oigani asigumba festival asi pak sana khangan ba mathau tai haiki do which I really love myself. It's a mouth-watering delicacy. Certainly. It's not only, I mean, people think about like if it is a non-veg thing, okay, it's a yummy, yeah, you know. But even a vegetable item also, it's mouth-watering. It is so nutritious also. So I really appreciate the organizer. So it will be a very good idea to attract the tourists. Festival Committee ki convener Rakesh Nauremna Nungshikol Park ta chathariba festival asida makhal kaya gi singjugi mathel phanganbada natana naha ahal khatana kanaraba makhal kaya gi item singsu yauri haina phongdoki Indira Gandhi National Travel University Student Union na University asigi full-time director hapa yauna tongan badabida ngasidagi University asigi thabak thoram sing thingjingkre Union gi thaupuba singyauna masingyam laba mahiri singna library da thamba lairi kaya mai thaki A block yauna classroom kaya solon sinduna oja sing campus dagi tantoki Union gi president Hemkolin Haukip na matam kaya gi mamangdagi University asigi award pasing tanduna lapagaloina na March ki tang kuntrama thoida University asigi vice chancellor da memorandum amasu pisinkre memorandum aduda full time director hapa Senapati gi makhal da sabaloiraba University da hongjinbana chingba tongan ba dabi kya tauki dabi sing adu April gi tang manga faw bi manung da thabak to ontok trabadi akan ba khongjang changsigani haina lauthokhi bagi matung ina ngasigi khongjang asi changshin bani haina phungdorakli These are all because of the demands which we have been reminding them for the past many years. But the university authority from Amarkantak, the headquarter university, they don't listen to our demands. The VC is not, he's treating the regional campus as something like which is, state motherly treatment. So these are all the reasons why we are going for protest. Langjing achobadagi Jamsana mahaka khangnaba nupi ama jakiba tang ahumda chaminakhraga sina phangkiba amadi pampharai bu masa mathanda sijabani haina Jamson haribu wafam adubu yaningdaba phongdotuna ngasi National Highway gi lambi tangkhai thingduna Mantri Pukhida miyoi kyana khongjang sangsinkhre laikhidrabi nupi adugi masada chingnaningai oba khudam kaya phangbana mahak matomta sijabani haibasi yaba ngamloi Police na maralebe sing kangkhatuna thambagi mahuta chapsaba chairak pigadabani haina khongjang sangsilebe singna dabi tawki Manipur State Kala Academy na sinduna pangthokiba difuga mari rakshuba All Manipur Sumang Lila Festival da tongan ba mana lawrakraba sing amadi state amadi national gi thakta mana phanglakraba lila party asigi artist amadi writer sing opagi thorama Sumang Lila sangne da pangthokre thorama da Manipur State Sumang Lila Council gi advisor MLA K Ranjit Dr. M Nara Council gi lifetime president Gunachandra president M Purima Silema amadi ICM gi chairman Tor Pisak na chungba miyoi kyana saruyaki Manama tumpanglaba singda kudol popiduna ikai khumnabo utke Dr. M Narana Sumang Lilana lawriba thaudang asi yamna chawi art form asi yokhanabo honaminasi haike MLA K Ranjina Manipur Samas asibu achumba lambida puraknabo honabada Sumang Lilana chawrba thaudang lawri haina phongdoki Manipur Samas asibu anoba mang baya mai chatigadoba Manipur Samas asibu achumba mai be ko puraknabo honabada amna chawba dai dunia bise ko Sumang Lila yokhanminasi Sumang Lila se Lila haina amronda chapayade masi electronic amasung print media ki channel sina Manipur ni program sa bi ba message sidagi hand message Sumang Lila bi Ipa ipu haktaktagi chanarak chai thabagi thorom Uttara Sanglen sana konungda tha asigi nipan gi ayuk pung tarada nungoi litan makong makhalekai da leba wahangbam chawba meiteina miyam mangda lepak ningthau amasung famna be singyawna pangtholagani hari wahangbam chawbabu hakungi chai thabagi thau pukhiba narengbam samarjit meitei tera lokram leirak ta leibana tekta kaidana puba ngamjaro haina nanthabiduna kumsigi chai thabagi thorom sinagani haina Uttara Sanglen gi secretary custom ibungo hanbi cherolda hairi Public Hospital and Research Institute na ngarang dagi chatharakiba numit nini gi lem na OPD layang ba ngasi loisinkhre hospital asigi taramari Shubha Foundation dega mari leinana medical camp aduda general surgery medicine cardiology Gaini ENT na chingba Dr. Taranipana miyoi chatruk lom layangki hospital management gi vice chairman MD
Wajudina ke manungda chahi marifugi mathakta leiba ahalsingda lemna thang thabagi loinan thabaga loinana I amasung suga tesu lemna phanganki haiki कृषि विज्ञान केंद्र चुराचांपुरना प्रधानमंत्री फसल बीमा योजना की मतंगदा लौमिसिंगी फेगा लोइनना अवेयरनेस थौरम अमा केंद्र असिदा पांगथोखरे थौरम अदुदा एडीसी चुराचांपुर की फाइनेंस कमिटी की चेयरमैन टी खाइखोमांग ICAR मणिपुर सेंटर के जॉइंट डायरेक्टर डॉक्टर नरेंद्र प्रकाश एडीसी चुराचांपुर की मेंबर कामू वानलान सिमटे नबाद के AGM जी थांगजिन खुब सुसरया के चीफ गेस्ट ना तोंगा तोंगा हिरम के एक्सटेंशन फोल्डर मापनसु फों के टेक्निकल सेशन दा रिसोर्स पर्सन के आना वांगांग के हौखिबा अप्रैल मंगा की नुमिदांग पुंग मंगा रोम ताबदा ब्रह्मपुर अरिबम लेकाय मंडली लेरकता लेबा IMC की चेयरपर्सन अरिबम निमाय शर्मा की युमदा बोम पोखाय हनखिबा अदु UNLF की लानमी NPA की अखनब टीम अमना चथखिबनी थौदो अदु तौरुबा मिसिंग असोय अंगाम यावदना मफम चाबदा थुंगलरे थौदो अदु द चेन्नई खंदुना मियामना फाइ हारिबा मिचम अनि अदु पोखाय खिबा बोम अदु ग मरी लेनदे UNLF MPA गा करीगुंबा अमतदा मरी लेनदे हारी लुप की डिपार्टमेंट ऑफ पब्लिसिटी की डायरेक्टर M सकहेन की चेरोल अमना हौखिबे इंग्लिशनी तरामरी तरामंगादा चेयरपर्सन ओरिबा ए निमाय शर्मना UNLF की मिंगदा ऑफिस असिदगी यामलब सेंफम खुंगतके अदुबु सेंफम सिंग अदु ngasi fawba party da pikhatana mahaki bakhuta leiri mahak masana party ki miyoi singda senfam sing adu pikhalalage matam khara ngai biyo haijaduna leiri party na ahan bada mahaki wafam sing adu da thajaba thamduna ngai rakhe haukiba September inglisini taramanga da soidana pirage haraga su pirakhide senfam adugi matangda mi thaduna mahapu unana bahona ki adubu mahangna unabagi matam pikide madugi mahuta party na thamliba wafam adu thawai usittaba matau ulake maram asidagi party ki maikaidagi akanba wafam thamkraba matungda mahak amadi mahaki loinabi aribam ongbi pirodana party ki miyoi amagi khuthangda chaliba chahi asigi February 15 da soidana pirage masida soiba tholabadi party na tawningba tawzaro haina khangalaki hairi निमाय अमदी महाकी नुपी की वाफम असिबु मकोइना ngalakide aduna masagi wa ngalaktabada natana party da kayarak hana namthak tawkibagi damak bom adu pokai hankibani e nimai sarmana kari tawrubagi asugma thawong asi chathar lebano haiba asi lamdam adonggi miyamna khantabiram labadi nungairam gadabani nakal anima ki wafam khangdringai da nakal amagi wafam da yumfam oiraga party bu lana pauthona bahona bagi thawong tungda tawbiganu amarom da khulakta bom pokai hankibada miyam da aki tujungba pohan kiba adugi damak UNLF MPA na nungaitaba phungdoroli adubu lalhaugi lambi da ayatpa athingba pirakpa singdi miyam marakta leiduna makoi bu chumthongna ba natraga muthana ba taropada karigumba chairak piningliba midutang natana soikhiduna makoi gi aikoi gi miyam sokhiba yaurabadi ngakpiu hairi ए निमाय शर्मा की युमदा बोम लंगसिंदुना पोखाय हलबा थवोंग यानिंगदबा फोंदोक्तुना ngasisu ब्रह्मपुर सोशल क्लब अमदी मंगे मखोंग मैरा पाइबिसिंग सिंदुना क्लब की संगलेंदा वाकन मिफम चथके पेंदबा कया लेरबसु युमलक्ता बोम लंगसिंदुना अकी अखंग पोहनबा यानिंगदे मतुंगदा असिगुंबा थवोंग चथबगेनु हाइरी थौबाल पुलिस कमांडो अमसुंग कुठाग मरी सुबा असम राइफल्स के अपुन बकांगबो अमना ngarang खोंगजोम एरिया दगी प्रिपा के एक्टिव वर्कर अमा फारे हाइरी पुलिस की PRO की चेरोल अमना फागलबा मियोय असिगी ममिंग नेप्रम बिग्यामनी चही निफुगा मंगा अपोपा कोनुंगजाव लंगाथेल मनिंग दकाइदगिनी हारी अमरोमदा मापन सुबा सेक्टर की निफु मंगा सुबा असम राइफल्स ना हेंगांग पुलिस यावना खाबै सोयदा चेक तौबदा KCP की मियोय अमा फारे हारी फागलबा मियोय असिगी ममिंग बोय कवी हारी मरक थना तेम ब्रेक अममो इरुजियो कोचिंग इंस्टीट्यूट की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागिबे अप्रैल की तांग 13 दगी होजगदोरे याउबियु इरुजियो की एक्साइटिंग एंड इनोवेटिव क्लासेस एडमिशन की दमक लेंसिन बिरउ इरुजियो कोचिंग इंस्टीट्यूट के सांपा थोचोम लेकाय कांगबम लेक मचिन बिहाइंड बेगो होटल Mount Days Coaching Center Chingmerong for class 7 to 10 BOSEM. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure ₹8,000. Please contact 9612363858. Delta tutorials for CBSE. Kwakatel Airport Road opposite Old Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Navodaya and others for class 11 science from 4th April to 16. Time 10 AM to 7 PM. For details please visit Delta Tutorials, Kwakatel Airport Road opposite Old Pump.
Classic Hospitality Training Institute na offer tawzari 3 special job-oriented courses, 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operation, 2 diploma in food preparation and culinary art. Free counseling session from Monday to Saturday, 10 a.m. to 5 p.m. Hena kupamarol gidama contact W Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapal da toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre Lifsaf syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinnaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai. Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. Then service separate hostel available for both boys and girls. For details, please contact Combined Tutorials Office, Sagolban Moiran Merkmachin Bus Parking, Imphal. Imphal East, West amasung Bisnupur District ki oina Manipur government ki regular employees singda service loan lawbi kudong chaba pizari athuba matamda amadi araiba mong da lawbi bayagani hena akupa marol gidama contact W Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bisnupur Bazaar Bisnupur. Break matungda mukana taram noksari. Ketrigao Kendra Development Organization Sindana Namitare ni Chathagadaba Kendra Observation Tour ngasidagi haukre Taramadda Loop ki President S Prem Kumar Secretary TS Biswarji Susarya ki awat apatana pik thalaba Kendra sigi miyam na thengnariba awabasing haktena na khandoknaba pandam da khongchal si chapani kanagumba political party amataga organization asiga mari lenade hairi Manipur Institute of Management Studies na sinduna tha sigi mapandagi taramathoy fawwa pangthokodoriba Manfit Inglisini tarataruki audition ngasi pangthokre namit humni pangthokodoriba thorom asida jagoi isai quiz X temper na chingba thorom kaya athoi ehan tanagani hairi Khabi amasung konthauzam local gi CPI gi luchingba singna chahi gi nongju tha khudingi Khabi khulgi chahi khudingi awaba tahaliba Khabi pali gi akai ba saruk sing geng singkre mamang chahi gi nongju tha da ninkhai kiba pali na Khabi gi low padikya low lokpa yakide ngayo pukri kaya mangta han kibaga loina na inkhol kaya thumbadagi awaba mayok nakibani ichawi matam aduda kharamakhai thon khrabasu kai khraba pali adu ngasi fawba thondana lairi sang na namthakiba mafam sing semjindri chahi faraka doraba phawba kendra asigi MLA amadi kendra asidagi kariba MP na su hanna yengbidre nongju tha matam yorok labanina ichaw amuk laklabadi soidana ising pasilaktuna khul thumba yabagi mipainari nongju tha mamangda pal asi sembinaba mari denwa authority puning chingsili amaromda khabi khul fawraga chaliba ulau hebi makhongdagi khaidem taba lambi asi mafam khayada komna pik thale Thamuki mamangda repairing taunaba mi khara laklambadagi lekaina ningthina sembinaba hairubada lona chakhibadagi halaktre lambi asi athuba matamda sembinaba puning chingsili West Bengal gi Nadia district ki manung chana lairiba Manipur gi Hindu lining chapasingi asengba mafam ni haina longnariba Navadipta lairiba Sri Sri Anuprabhu gi mandir da lai khurum jingai gi mangoina Ganga Turel da lairiba Manipur Ghat hairiba mafam asi Tana kilometer makai amaromda mafam asida miyam na chanari hariba mafam asi asuki matik mot pa amadi nupa amadi nupigi tongan bai iru janaba mafam leitabana khudong chadaba kaya mayoknari masi matangda Rajastri Bhagat Chandra Memorial Trust ki irabot kauba miyoi amana phongdrokpada mafam asi semganaba West Bengal Sarkar da hainanabagi khudong chaba leitabana mafam asida lakliba miyam amadi mari leinabasingna semganaba apil tawrakli Manipur Union of Mahila Patanjali Yoga Samiti, Bharat Swabhiman Trust, Patanjali Yoga Samiti, Kisan Panchayat and Yuva Bharat ka punna khusamnaduna National Women's Day Observation and Bharat Navvars Mahotsav Inglisini tarataru ngasi khumalampa kangsang da pangthokre Taramaduda ex District and Session Judge Government of Manipur case Ngomati Devi Rajya Pravari Mahila Yoga Samiti Manipur and Nilima Devi Boxer S Sarjubala Devi na chungba myo kya na saruya ke Tarunga Mari Lena Yoga Samiti gi TS Janaki na haikibada Taramasi Tanglipan da pangthokadavani adubu Manipur gi chahi hoba chera wulay bana kharangang khanna pangthokpani haina phongdoki
Singjamai parking dagi kawa taba thongam lekai lambi asi haukiba chahi manga rom gi mamang dagi kanagumba amatana yengshin bidana lakpadagi Singjamai apunba nupi luki member singna lambi thingjin bagi khongjang ngasi su changsili hari mari lenaba singna atuba matamda miyeng changbiu hana phongdongli Kogi lambi si national highway gi diversion road su oiribani adu isu mathakta amuk lamdam sigi kogi ikai khumnabada matik charaba kogi mantri kogi mantri oina paibi ba koi ai hemo chandra magi su elaka oiribani adu koi hanna so koi magi mafamda koi wakat chagrabani masa laktana su yingbikhre drain gi system amadi koi lambi phataba mayam si masa koi honorable minister na laaga su yingbikrabani adu bu thabak oina paikhalakpadi paikhalaktre aduna yaragadi koi mari leinaba authority na koi changchali ba khungjang ase aseda yam makha taba akan ba khungjang changchalakringai mangoina na lambi asi sebina na ba amukasu maike asongi praja singna haijari Chahi Humbudra Rom Suraba El Chiranjoy Koba Uripo Polem Lekai dagi mioy ama mayum dagi thoki bidagi hanjilak tehari mag fit mga inchi taruk rong wangi masanoi kana gumbi singna mahaputheng na bidabadi manak naba police station natragana mobile number 8974008559 natragana 9856111911 da pau pibiu hairi Hauzik sanabagi pau Masih sana bagi pauda Manipur Police Sports Club A amasung Khurai Polo Club na kuntaruk shuba Governors Cup Invitation Polo Tournament ki mapu oiminakre amaromda Thangmaban Youth Polo Club amasung Chingkai Hunba Polo Club na taramanga suba Governors Cup Women's Polo Tournament ki mapu oiminakre Imphal gi Polo Ground ki hauzik leriba phibam amasung Nongching gi phibam asida Organizing Committee na team singda joint winner pinanaba warep lawkhibani Tournament asigi loisinbagi thorom amasung manamatum yenthokpa April 13 ta pangtholagani hairi Manipur Chess Association gi miya makhada Chess Club mayang Imphal na sindana tha asigi kumathoi dagi kumanga fauba ahanba state level cash prize Open Chess Tournament Club asida pangtholagani akupa marol mapal kangjebung da leiba Manipur Chess Association gi office dagi khangba yagani April 10 dagi kulumdoi fauba Delhi da pangthokadriba National Sub Junior Football Championship ki final round da official oirunaba Manipur gi referee Thumdi Joy Singh Monsang Federation na kaurakle mak hayang Imphal thadokani hairi Makataba sanabagi pau boya ningthaujamdagi phongbigani Thagatchari ngasigi sanabagi pauda I League Football Manipur gi Neroka Football Club na Kashmir gi Lone Star Football Club pu maithi babiduna Sathariba second division I League final round da point 8 phangduna mangin thakre All India Football Federation na sinduna sathariba second division I League final round gi ngasi Manipur gi Neroka Football Club ki ahum suba home match oina Khumal Lampak Main Stadium da Kashmir gi Lone Star Football Club ka sanakhiba match da Neroka Football Club na Lone Star Kashmir Football Club pu goal ani amada maitiba pikhi Neroka Football Club gi maipakpagi goal ani adu foreign sanaroi Nigerian footballer Emmanuel na match ki taranipal suba madi kunmatoi suba minute chanduna match asi mai pakhibani maithi horba Lone Star Kashmir Football Club ki amatangarba goal adu ani suba half ki minute yankai atpada Said Shoaib Ahmad ki mahut sinduna changlakhiba Wasik Wani na match ki humputara nipal suba minute chandu Manipur gi Neroka Football Club ki mari suba match oina Gangtok Himalayan Sports Club Sikkim gi home match oina thas ki tang tara tarukta Sikkim gi Paljar Stadium da sanagani Sathariba second division I League ki final round da hauji phawda Neroka Football Club na match ahum sanabada
match ani mai pakre draw ama chatuna point taret phangduna ahanba position da lairi Minaraba Academy Football Club Chandigarh na match ani sanabada match ama mai pakre draw ama chatuna point mari phangduna anisuda lairi Dempo Sports Club Goa na match ani sanabada match ama mai paktuna point ahum phangduna ahum suba position da lairi Sanakiba match asi hek loibaga paumi singa unabagi thorum ama Khuman Lampak Main Stadium da pangthokre thorum sida Manipur gi Neroka Football Club ki team coach Gibrai Khan team manager Thangjam Arun Kumar Lone Star Kashmir Football Club ki team coach Hilal Peri team manager Adil Kwadi su saru yaki Lone Star Kashmir Football Club ki team coach Hilal Peri na phongdokhibada ngasi gi match asi apenba oikhide hard ground oibana sanaro singna goal sanba yaba tanja kya phangdabasu goal onthokpa ngamkhidabani haiki and the ground is not of that class and you need an extra work for this ground. The problem is that you need an extra ground and they were not calculating the pass because the ground was not uneven. Okay, and it takes us at least 60 minutes to adapt. Then after you can see we move the ball around and we don't get any chance to practice over here. That was one of the reasons also. Neroka Football Club ki team manager Thangjam Arun Kumar na phongdokhibada match asi mai paklabanina mathang sanagadaba match sing asisu mai paknaba honaduna sathariba second division I League final round da khwaidigi makok thangba team oinaba honagani haiki team that is most advantage for us, like even Lone Star Club is also a very good team. They played so well and hard luck for them, but good luck for us. That's why this is all about football. So we'll see, we'll meet again and we'll see who wins again. Okay. Tennis Manipur gi Rahul Pamaina nupa masagi amadi West Bengal gi Soitena nupi masagi sahi taranithoi makhagi nupa masa amadi nupi masagi Aita Tennis Championship Series gi title lokre Manipur Tennis Association na sinduna Lampen Patta leiba officer club gi tennis court ta mapal gi team manga yauna punna nupa masa amadi nupi masa tennis hanaroi tarataruk na saruk yaduna ha sigi tang mari degi satharakiba sahi taranithoi makhagi nupa masa amadi nupi masa gi Aita Tennis Championship Series ngasi loisinkhre ngasi sanakiba nupa masa gi singles final da Manipur gi Rahul Pamaina Manipur gi Busanbu set ani sino taruk ahum amadi taruk marida maitibe piduna title lokhibani nupi masa gi singles ki final da West Bengal gi Swetana Manipur gi Sarmaibu set ani sino taruk amada maitiba piduna champion oikhre doubles ki ngasi sanakiba final dasu Manipur gi Rahul amadi Busan gi Jurana Assam gi Anchit amadi Bharun gi Jurabu set ani sino taruk ani amadi taruk amada maitiba piduna champion oikhre makok mathang taraba sanaroi singda trophy sing piduna pungning thagotki volleyball IYYC naure makha lekai na senduna club asigi volleyball ground da team tara nithona saruk yaduna mamang thagi tang tara mapal degi satharakiba first inter village volleyball tournament ngasi loisinkhre ngasi aroiba numit ki sanakiba match ta yumbu IYYC nauremna SASDC Santhenbu set ahum sino kunmanga kunithoi kunmanga kun amadi kunmanga taramari da maiti biduna satharkiba tournament asigi champion oikhibani tournament asigi best player gi manana IYYC naurem gi sanaroi N Somendrona takre best setter gi manasu team asigi sanaroi N Budachandrana taki best defender gi manana SASDC Santhel gi sanaroi CIS Amuna takre best discipline player na IYYC Naurem gi sanaroi O Hari Mohan na taki winner oirba team IYYC Naurem da lupa lising tara manga amadi runners up daraba team SASDC Santhel da lupa lising tara thoromapu singna khusinaki Thagachari boyai loisilapeda ngasi nomagi oiba ingasai pau pizari
ICAR Lampel Partagi Pangba Pauda Ngasigi Kwaidagi Sakiba degree Celsius Minimal Dasmik Ahum Kwaidagi Ingba degree Celsius Tarataruk Dasmik Ama Nungshita Yauba Ising Manil Gisang Ayukta Sada Marpumapal Nungtilda Sada Humputaruk Waiki Nong Sukibagi Sang Ahum Dasmik Ahum Millimeter ni Ahanba Manipur Industrial Expo gi humni chanba numita mioi nifuda tongan ba pothok sing puthopagi damag sel gi mana sing yenthokre Lamfel gi NIT da thabak shuramba masagi saktak che yaw doba sinmi chama ga kuma thoi JCILPS na Lamfel police da sinakre Amadi Awang rupok lamdamda pungkun marigi manungda akan bamongda nong churaba yai haina World Meteorological Department na warning tauri ISTV ni pijaba pau mata susinjari yang tabi bising mukana kurumjari